mayambu ahan namaktada warina chumgi maikidigi ikok nona taram no shari ngasisu aikoina miyamgi damakta puraga lakjari aikoina thajarakpa warida heloi labu warigi kunmanga suba tangka ngasigi tangkak sidana warisina ambu kari kamdori bahabdo mayam puna magna wari ase puna taminarasi tabirasi heloi labagi kunmanga suba tangka nahan tangka adugi makha jastarak matamdini heloi laba mana phebu ko chapta matamdadi phedi tongan saklo lamada heloi labada mana mawong kaya matoki yumgi missing kaudana lai thokli lai lakli hadana akibagi mawong mataw kaya matoki masidagi pambai kari mata leitraba heloi laba amubi khoi akut khoi manak tamna chakki adubu wakaldi yam nungai kide phena torba mawong siba karino tasengna ma aibu ubada mana kiribra natraga magi siba karino masada atopa kari kari changlabra habigi wakalama heloi labda phawi heloi labdi makhoi myamgi mateng panglage makhoi myamgi awaba khudimak kokhalage haduna khanmani phegi matawasida mama hoi mapa hoina hakki isingbu chaibani kari kari mayam chai sorak matawasida heloi laba leiba ngamdabdi chakibani tawriba mong mataw khudimakti lairembi aduna loina ui loina khangi asigma matawasina ma yamna harau jaki yamano jaki aduga phedadi nungai taba kharasu phawi aina tawribsibu karino imanabsu pundaba aduga aigi matam mayamada mateng pangnabsu honabirbi hiloi labada aina uliba mong mataw sibu karino haduna phe amusu khalle adubu nubi dubu nuksibagi matik mayai ni yamna kankibana khudimasing ase mana thaduknaba honabani nubi aduga maga loina raba tungdadi makhoi sing asiga tamma naksinage habiki wakalamadi pheda khalle hiloi laba asomda lakka matamda akut amadi amubiga wari yam sanake amubi amadi akutsu yam nungai tribani makhoi ga zukhara unkhatnaba saunaba kaya ma tawkrabani heloi labana maharak pusida makhoi su adudi magi masada kari kum khara changlabra heloi labna kumi khangde adugi mong su male aina magi yumgi thonau mayada lebu matamda mana aibui adubu mana dilai lere haduna yumgi missing tai kariguma kharadi magi masada yawbra khalle mama mapana sai thorakiba phatraba singaduna ai manata kuin leiba ngkidabani karino karamba saroi namuk mangondi yelibano hadak marakse nakoi miyang manakta aina kuja chatpasida atopa saroi sing yeksilibra atopa saroi singna yengthibik thaba amri tawre amubi amadi akut wari asimunna tai aduga nakandu leriba maikhet maru hairiba saroi asisu wari asimunna tai mahaksu phegi mong mata wasida ahung makara leire masi saroi gum unaramgudaba mali habigi wakalama mangonda khalle masidagi makhoi singase amatoina manaraga thorang amsille magi masara changlibase amuktang lauthoknaba tawsi habigi wakalamasu makoina khanarami ahingi mata masimadi ekoi chalagumse hayeng anganbada amobi amadi akutpu chaluna baharami amobi akut ka suyare asumna ahingi mata mase makoidi pulli aduba phedi yawkidre hojikti nong alakle nong hek nganbaga kharanganna amobi amadi akutsu ngarangi haina khiba wari dugi thaba adu pangthok haduna makoi ani pulli aduga makoina hojikti phegi manak tamna channa sem sarami makoi ani kaunari ngai makoi ani losinaba laknari ngai matam asididi phede somna kamdori mahakti nupi adugi manak chaning mananga sidi kharangana khudop adugi mahina matengna adumak nupi adugi manak tamna chakre akutka amobigana lakka matamdadi phe mayumda lemdre mamana hai kharangana hawgibani ibungodo kadom chakibanu khangdine masaga ju khara nana losil hobani mamagi wadu tabada aniyedo munumuni jine makhoisu kharangana unagi haduna khanjabani adubu anganda matam asida phawba phedi thomle ani se mulai heloi laba madi saroi amadu ka pullaga makhoina lonna machi marum lamhang amadu wari sane amubina harami phedo mayumde lehudre kharangana thokre haini mama hosu khangda male magi mataw sibu karino tongwana nang sigi numen asida ma ba hudokraba jala ayuki matam da sujum dale remi hai as adu dikamai to sige heloi laba mekhet maru kari karab to sige heloi laba wakhan munna khalle
ngarang numidangi matamda chenbusu nataba ayukki matam phawbu yum leramba aduga masa nana thokiba adu oiba taragadi magi mong mataw sibo hiloi laba ngyaktang chingnabagi mong do wakhan khalle adubu makoina thajaribadi atopa saroina suitanmaki chelaga pubagi wakhalamadu makoina khalle makoise natasha lekai asida kullajigi akoibada koithi thirami adubu phedi leitre phena chakribadi kullasibu lantholaga atopa kullamni lantholaga arapa kullamadani mafam asida chakhi habadi makoina khangdabani asumna makoina koithi thibi yaba thire adubu phedi makoina phangba kawba leitre asomdana phedi kari kamdori nupi aduga mahakka hanagi wari safamda adum misari ngasidi nupi adu long khonde makoi ani u pambi amagi makhungda phamlaga wari sanari nupi adu sarakpa nungai nungai bori kaya amada phe masapam pangthare masapam lekthare nupi adu sumabu nuksi haduna wari kaya masarami phese mayumda haningde nupi adu manakta adum leiningi asumna makoi ani na wari sabase phanyamna kuikre matam haukibasu phede karimta khangde nupi sina mabu pungaw ngawhalle numit yungma matam oira phawbada phese mayumda hangani haiba kawre lairembi sina mabu mayumda hallu haduna hairaki yengi syangi libani aduba phedi haningde nangi nakta leningi nanga sumori saningi haduna man hari nupi ase wari amuk sarambadagi long khon mukum khirami long amuk khole long khonamdasu adum phesangi phese magi manakta da leiba maga da wari saraga masadu nungajaba penjaba dum phawkre lairembi asina mangonda hujukti phena pungaw ngawre aina pamdaba thabak singsu nupa asina tawdabanina aina pangthokningba thabak sing ase pangthokpa yaragani habigi wakhalama mana khalle phena ngasidi hairi nangna yum hanmado aisu yawge nakhoi yum phawdi yawroi thongan phawbadang yawge nakhoi yum ado ai khangjagi haduna phena hairi wadu hairakpadu nupi si kari khumni magidi mayum haibabu singya asini karamna asom khunda chatlangani karamna khunda lahangani khunda dimhak jagbanate khunda magi mayum leibanate nupi asina moithem torei nongma yengo nongma aigi yumda nahakbu suitimaki pugani ngasigidi matam chiama thengle nangbu ayuk ngana lakpa natrane chaksu charamoi chaluse nim yoro hayeng amula o phena yade yade ngasidi nangna yum hanbado aisu yawduini ai ngasidi na khoi yum siningeba nangsu ngasai makai eukti lae nangu chak chade nupi asina aidi ngana chara wale adugini phena su aisu ngana chara wale ngasidi se losiloba nangi longkom su losilose ngasu mayam phare lao nang yum chalo ai lama lakheba nangi yum do ai khangeba ai khangi se lao chasilaw haduna phena ngarang ngangi nupi asidi phebu thadokhi da biyada banina magi thok pamba yema torei losingam sinare larembi sin khome nang ne ki yum yingba yadre yum yingba gi matam aina harakani ngasi di hallo base nakse nongmu nomgi sumnu sire ngasidi aina ngonda kai no pige hayek chu lao yung mi na su chak cha da bichaki bado sotam ki thiramgani se hallo ba nupi asina kesin naduna thembagi wa ka yam harakpada phese abu ngawre phena khome hoi ai purge hayengdi ai soitan makina khoi yum yengdoni ko lairembi asina nokhet taw khome yengoba asumna haraga lairembi asina unana yopsinba karima posak khara man pire moong tana phajani yomi se asik posak se nang lona pu aduga nakhoi gi sangoi thamo horen manglanda nang kari kari ugi yengo adumna harakpada phena manglanda kari uduiba lairembi asina khome nanga thungna gadaba nanga khongloi oigadaba nupido nangi manglanda ugani tasengna nangi manglanda ugadaba nupi eduna ayoiramba taragadi aise nangi oiragadabani challuba nasidi nayum halloba unani yumsilo posak ase phe pasili magi khudop adugi mai shodana hojikti mayum mai gai tamna panglai chalam dai gi matam da su nokphe tawduna phe na mangon kut harami asumna phe yaukre phe ja khraba tungda
ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯃꯍꯥꯛꯅ ꯈꯜꯂꯨꯕ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯅꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯌꯨꯝ ꯌꯦꯡꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯩꯒꯤ ꯈꯨꯜꯗ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯁꯛꯇꯤ ꯑꯩꯅ ꯊꯨꯡꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗꯤ ꯐꯠꯇꯕ ꯊꯕꯛ ꯑꯣꯏꯕ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤꯁꯤ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯈꯜꯂꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯈꯜꯂꯤꯉꯩ ꯃꯥꯒꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯥꯒꯤ ꯊꯕꯛ ꯊꯥꯔꯤꯕ ꯎꯆꯦꯛ ꯑꯁꯤ ꯃꯅꯥꯛꯇ ꯃꯥꯅ ꯀꯧꯁꯤꯜꯂꯤ ꯎꯆꯦꯛ ꯑꯁꯤꯗꯁꯨ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯦ ꯎꯆꯦꯛ ꯅꯪꯅ ꯈꯜꯂꯝꯒꯅꯤ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯎꯆꯦꯛ ꯑꯁꯤꯅ ꯈꯨꯝꯃꯤ ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯇꯁꯦꯡꯅ ꯉꯛꯏ ꯇꯥꯏꯕꯪ ꯃꯤ ꯎꯕꯗ ꯃꯃꯥꯡꯗ ꯂꯧꯀꯣꯟꯗ ꯀꯌꯥ ꯀꯌꯥ ꯂꯥꯛꯈꯤꯕꯗ ꯅꯪꯒ ꯊꯦꯡꯅꯈꯤꯕꯁꯤꯡ ꯅꯪꯅ ꯃꯈꯣꯏꯕꯨ ꯋꯥꯍꯜꯂꯤ ꯃꯈꯣꯏꯕꯨ ꯑꯣꯜꯂꯤ ꯑꯗꯨꯒ ꯉꯁꯤ ꯎꯔꯤꯕ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯕꯨꯅ ꯅꯪꯅ ꯃꯉꯣꯟꯗ ꯂꯩꯅꯕ ꯍꯣꯠꯅꯩ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤꯁꯨ ꯍꯥꯏ ꯃꯁꯤꯒꯤ ꯑꯐ ꯐꯠꯇ ꯑꯩ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯃꯥꯂꯪꯆꯠ ꯃꯤꯔꯝꯆꯠ ꯑꯅꯤꯁꯤ ꯄꯨꯟꯁꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥꯅꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯈꯨꯝꯃꯤ ꯑꯩꯅ ꯌꯥꯍꯟꯒꯅꯤ ꯑꯩꯒꯤ ꯋꯥꯁꯛꯇꯤ ꯑꯩꯅ ꯉꯥꯛꯀꯅꯤ ꯇꯥꯏꯕꯪ ꯃꯤ ꯇꯝꯕꯁꯦ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯉꯥꯎꯖꯩ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯥꯒ ꯂꯣꯏꯅꯕ ꯃꯉꯣꯟꯗ ꯌꯦꯠꯀꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯃꯉꯣꯟꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯍꯟꯈꯤꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯄꯣꯠꯁꯛ ꯑꯃ ꯄꯤꯈꯤꯕꯅꯤ ꯍꯣꯔꯦꯟꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗꯤ ꯀꯨꯝꯃꯩ ꯅꯨꯡꯉꯥꯏꯗꯣꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤꯁꯤ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯥꯒꯤ ꯊꯕꯛ ꯑꯇꯩ ꯇꯧꯈꯤꯔꯝꯃꯤ ꯎꯆꯦꯛ ꯑꯁꯤꯁꯨ ꯇꯁꯦꯡꯅꯃꯛ ꯒ꯭ꯌꯥꯟ ꯃꯝꯃꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯃꯃꯥꯡꯗꯗꯤ ꯃꯥꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯨꯕ ꯃꯥꯅ ꯁꯥꯐꯣꯡꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯁꯤ ꯑꯋꯥꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯎꯅꯔꯤꯕ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯗꯤ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕ ꯃꯥꯅ ꯂꯩꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯃꯥꯁꯨ ꯌꯥꯝꯅ ꯃꯪꯈꯤ ꯑꯁꯣꯝꯗ ꯐꯦ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯄꯤꯔꯛꯈꯤꯕ ꯎꯅꯥ ꯅꯤꯌꯝꯁꯤꯡ ꯄꯣꯠꯁꯛ ꯑꯁꯤ ꯀꯅꯥ ꯑꯃꯠꯇ ꯎꯍꯟꯗ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯒꯥꯏ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯊꯝꯈꯤꯔꯝꯃꯤ ꯍꯣꯔꯦꯟꯗꯤ ꯃꯪꯗ ꯑꯩꯒ ꯊꯨꯡꯅꯒꯗꯕ ꯅꯨꯄꯤꯗꯣ ꯎꯕ꯭ꯔ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯥꯅ ꯄꯣꯠꯁꯛ ꯑꯁꯦ ꯍꯦꯛ ꯊꯝꯕ ꯂꯣꯏꯔꯒ ꯌꯨꯝꯂꯣꯝꯗ ꯆꯠꯂꯛꯄ ꯃꯇꯝꯗꯗꯤ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯃꯃꯥ ꯊꯣꯔꯛꯏ ꯃꯃꯥꯅ ꯃꯍꯥꯛ ꯂꯥꯛꯄꯁꯦ ꯎꯍꯧꯗ꯭ꯔꯦ ꯁꯪꯒꯣꯏꯗ ꯄꯣꯠ ꯆꯩ ꯊꯝꯕꯗꯨꯁꯨ ꯃꯃꯥꯅ ꯎꯍꯧꯗ꯭ꯔꯦ ꯃꯃꯥꯅ ꯂꯥꯎꯈꯠꯂꯛꯏ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯅꯪꯕꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯪꯒꯤ ꯅꯇꯥꯎ ꯑꯅꯤ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯆꯥꯛ ꯐꯥꯎꯕ ꯆꯥꯗꯕ ꯃꯈꯩ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯉꯥꯡꯈꯠꯂꯛꯏ ꯐꯦꯅ ꯑꯁ ꯏꯃꯥꯁꯤꯃ ꯑꯩꯁꯦ ꯄꯥꯈꯪ ꯃꯆꯥꯅꯤ ꯑꯗꯨꯝ ꯀꯣꯏꯊꯣꯛꯏꯅꯤ ꯀꯩꯅꯣ ꯏꯃꯥ ꯄꯥꯕꯨꯡꯒ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯍꯧꯋꯤ ꯑꯗꯨꯒꯤ ꯅꯃꯧ ꯅꯨꯄꯤ ꯊꯤꯔꯤꯕ ꯐꯦꯅ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯃꯃꯥꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯃꯥꯅ ꯍꯩꯃ ꯌꯦꯡꯉꯨꯅꯦ ꯃꯆꯤꯜꯂꯁꯦ ꯑꯩꯉꯣꯟꯗ ꯑꯁꯤꯒꯤ ꯋꯥꯁꯤ ꯐꯥꯎꯕ ꯉꯥꯡꯉꯤꯅꯤ ꯏꯁ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯅꯄꯥꯕꯨꯡꯒꯩꯒ ꯁꯥꯕ ꯋꯥꯔꯤ ꯇꯥꯔꯤꯕ ꯅꯪ ꯍꯨꯔꯥꯟꯕ ꯌꯥꯝ ꯍꯩꯀꯣ ꯐꯦꯅ ꯏꯃꯥ ꯀꯨꯏꯔꯔꯣꯏ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯃꯃꯥꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯕꯗꯨꯁꯨ ꯏꯃꯥꯅ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯅꯪꯒꯤ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗꯨꯅ ꯏꯃꯥꯅ ꯅꯪꯁꯦ ꯌꯨꯝꯗ ꯀꯨꯏꯅ ꯍꯜꯂꯛꯇꯕꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯅꯇꯥꯎ ꯑꯅꯤꯗꯣ ꯅꯪꯕꯨ ꯊꯤꯔꯝꯃꯅꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯅꯤ ꯐꯦꯅ ꯏꯃꯥ ꯑꯅꯤꯗꯨ ꯂꯥꯛꯍꯟꯒꯅꯣꯕ ꯃꯃꯥꯅ ꯀꯩꯗꯧꯔꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯐꯦꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯅꯤꯗꯣ ꯑꯁ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯏꯃꯥꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯃꯈꯣꯏꯒ ꯄꯨꯜꯂꯒꯅꯦ ꯑꯩꯁꯦ ꯃꯥꯡꯕ ꯍꯦꯜꯂꯛꯏꯁꯦ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯃꯈꯣꯏꯒ ꯄꯨꯜꯂꯔꯣꯏ ꯃꯣꯏ ꯂꯥꯛꯑꯁꯨ ꯂꯩꯇꯦ ꯍꯥꯏꯌꯣ ꯑꯩ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯑꯩꯅ ꯍꯥꯏꯗꯣꯛꯇꯕ ꯃꯃꯥꯅ ꯑꯆꯨꯝꯕ꯭ꯔꯥꯅꯦ ꯀꯔꯤ ꯋꯥꯔꯤ ꯑꯃꯨꯛꯀ ꯇꯝꯃꯨꯅꯤ ꯏꯃꯥꯗ ꯐꯦꯅ ꯏꯃꯥ ꯑꯩ ꯇꯝꯃꯔꯣꯏ ꯑꯩ ꯆꯥꯛ ꯆꯥꯒꯦ ꯑꯗꯣ ꯃꯣꯏ ꯂꯥꯛꯑꯁꯨ ꯂꯩꯇꯦ ꯈꯔ ꯍꯥꯏꯌꯣ ꯃꯈꯣꯏꯒꯤ ꯄꯨꯜꯂꯗꯤ ꯑꯩ ꯃꯥꯡꯉꯅꯦꯕ ꯅꯆꯥ ꯃꯥꯡꯕꯗꯨ ꯄꯥꯝꯕ꯭ꯔꯣ ꯅꯆꯥꯅ ꯃꯥꯡꯕꯗꯨ ꯄꯥꯝꯕ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯐꯦꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯃꯥꯅ ꯏꯆꯥ ꯃꯥꯡꯕꯗꯤ ꯀꯗꯥꯏꯗꯒꯤ ꯄꯥꯝꯒꯅꯤ ꯐꯔꯦ ꯅꯪꯒ ꯂꯣꯏꯅꯅꯤꯡꯗ꯭ꯔꯕꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯆꯠꯂꯣ ꯏꯃꯨꯡꯗ ꯂꯩꯌꯣ ꯉꯁꯤꯗꯤ ꯑꯩ ꯀꯣꯟꯊꯣꯡ ꯃꯆꯤꯟꯗ ꯂꯦꯞꯀꯦ ꯃꯈꯣꯏ ꯂꯥꯛꯄꯗꯨ ꯉꯥꯏꯒꯦ ꯃꯃꯥꯁꯦ ꯀꯣꯟꯊꯣꯡ ꯃꯆꯤꯟ ꯇꯝꯃ ꯊꯣꯛꯈꯤꯔꯝꯃꯤ ꯐꯦ ꯑꯁꯣꯝꯅ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯇꯥꯎ ꯑꯅꯤ ꯐꯦꯕ ꯀꯧꯕ ꯂꯥꯛꯏ ꯀꯣꯟꯊꯣꯡ ꯃꯆꯤꯟꯗ ꯃꯃꯥꯗꯨ ꯅꯠꯇ ꯁꯥ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯁꯥꯔꯝꯃꯤ ꯑꯃꯨꯕꯤꯅ ꯏꯃꯥ ꯃꯔꯨꯞ ꯐꯦꯗꯨꯕꯨ ꯂꯥꯛꯑꯕꯣ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯐꯦꯗꯨ ꯉꯁꯥꯏꯃꯛꯀꯤ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯕꯨ ꯐꯦꯕ ꯑꯗꯨꯝ ꯊꯤꯔꯒ ꯂꯩꯔꯤꯁꯤꯕꯣ
ꯅꯈꯣꯏꯁꯨ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯇꯧꯕ ꯌꯥꯗ꯭ꯔꯅꯤ ꯑꯃꯨꯛꯇꯪ ꯍꯥꯏꯗꯣꯛꯇꯕ ꯑꯃꯨꯛꯇꯪ ꯉꯥꯡꯗꯕ ꯋꯥꯉꯥꯡ ꯑꯃ ꯃꯃꯥꯅ ꯉꯥꯡꯂꯛꯄꯁꯤꯗ ꯑꯃꯨꯕꯤ ꯑꯃꯗꯤ ꯑꯀꯨꯠꯁꯦ ꯏꯀꯥꯏꯔꯝꯃꯤ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯈꯨꯝꯈꯤꯗ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯃꯣꯏ ꯃꯃꯥꯏ ꯃꯇꯧꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯁꯣꯜꯂꯤ ꯏꯀꯥꯏꯕ ꯍꯦꯟꯈꯤꯕꯅ ꯑꯅꯤꯁꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯡꯂꯛꯏ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯈꯣꯏ ꯑꯃꯨꯛꯀ ꯋꯥꯔꯤ ꯁꯥꯟꯅꯩ ꯋꯥꯔꯤ ꯇꯥꯟꯅꯩ ꯃꯈꯣꯏꯅꯁꯨ ꯍꯦꯂꯣꯏ ꯂꯥꯕꯗ ꯋꯥꯔꯤ ꯇꯝꯃꯤ ꯑꯇꯣꯞꯄ ꯁꯔꯣꯏꯗꯁꯨ ꯋꯥꯔꯤ ꯌꯥꯝꯅ ꯇꯝꯃꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯍꯟꯗꯛꯃꯛꯀꯤ ꯇꯁꯦꯡꯅ ꯈꯪꯂꯦ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯐꯤ ꯑꯁꯤ ꯃꯃꯥ ꯍꯣꯏꯅꯁꯨ ꯑꯩꯈꯣꯏꯒ ꯄꯨꯜꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕꯗꯕꯨꯗꯤ ꯁꯔꯣꯏꯗꯨ ꯁꯥꯔꯤ ꯃꯍꯥꯛꯁꯦ ꯂꯥꯏ ꯑꯣꯛꯅꯕꯁꯨ ꯃꯥꯟꯗꯦ ꯑꯇꯣꯞꯄ ꯁꯔꯣꯏꯅ ꯆꯦꯟꯕꯁꯨ ꯃꯥꯟꯗꯦ ꯃꯥꯒꯤꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯦꯔꯥ ꯃꯥꯅ ꯄꯨꯟꯗꯦꯅ ꯀꯔꯤ ꯄꯨꯟꯗꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯦꯂꯣꯏ ꯂꯥꯕꯅ ꯉꯥꯏꯈꯣ ꯅꯈꯣꯏ ꯑꯍꯨꯝ ꯂꯨꯅ ꯄꯨꯜꯂꯝꯕꯁꯦ ꯀꯥꯏꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯆꯥꯡ ꯌꯦꯡꯒꯦ ꯑꯃꯨꯕꯤꯅ ꯈꯥꯝꯃꯤ ꯌꯦꯡꯉꯨꯅꯨ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯏꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯃꯥꯁꯦ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏꯅꯤꯡꯗꯦ ꯃꯥꯅ ꯍꯥꯃꯦꯡ ꯑꯣꯟꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤ ꯎꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯋꯥꯈꯤꯕ ꯃꯗꯨꯁꯤꯡ ꯑꯗꯣ ꯃꯥ ꯀꯔꯤꯃꯠꯇ ꯈꯪꯗꯦꯅꯤ ꯄꯨꯟꯗꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯃꯥ ꯍꯣꯏꯅ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯌꯥꯝꯅ ꯂꯩꯇꯕꯒꯤ ꯃꯑꯣꯡꯒ ꯉꯥꯡꯉꯤꯅꯦ ꯑꯀꯨꯠ ꯅꯪꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯦꯒ ꯄꯨꯟꯕ ꯌꯥꯔꯣꯏ ꯑꯩꯁꯨ ꯄꯨꯜꯂꯣꯏ ꯑꯀꯨꯠꯁꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯏꯇꯥꯎꯅ ꯄꯨꯟꯗ꯭ꯔꯕꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯄꯨꯟꯒꯅꯤ ꯍꯦꯂꯣꯏ ꯂꯥꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯨ ꯃꯍꯥꯛꯁꯦ ꯐꯠꯇꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯦꯂꯣꯏ ꯂꯥꯕꯅꯗꯤ ꯃꯈꯣꯏꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯃꯨꯛꯇꯪꯗꯤ ꯆꯥꯡ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯃꯊꯛꯇ ꯇꯣꯜꯂꯒ ꯉꯥꯏꯔꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯒ ꯐꯦꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯤꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯝꯂꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯨꯅ ꯑꯃꯨꯕꯤꯁꯨ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯀꯨꯠꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯍꯦꯂꯣꯏ ꯂꯥꯕꯗꯤ ꯃꯍꯥꯛ ꯂꯣꯟꯅ ꯆꯠꯈꯤꯔꯝꯃꯤ ꯑꯃꯨꯕꯤꯅꯗꯤ ꯆꯠꯀꯅꯨ ꯍꯥꯏꯕꯅꯤ ꯑꯇꯣꯞꯄ ꯁꯥꯔꯣꯏ ꯑꯗꯨꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥ ꯆꯠꯈꯤ ꯍꯥꯏꯕꯁꯦ ꯇꯛꯊꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯂꯥꯕ ꯐꯦꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯐꯦꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯈꯛ ꯊꯣꯔꯛꯏ ꯀꯔꯤ ꯃꯑꯣꯡ ꯃꯇꯧ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤꯒꯤ ꯍꯦꯛ ꯃꯈꯣꯡꯃꯛꯇꯗ ꯂꯥꯏ ꯊꯣꯛꯑꯝꯃꯤ ꯂꯥꯏ ꯂꯩꯔꯝꯃꯤ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯂꯥꯛꯂꯤꯕ ꯂꯥꯏꯅꯣ ꯈꯪꯗꯦ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯀꯔꯤꯃꯠꯇ ꯂꯩꯔꯝꯃꯣꯏ ꯀꯔꯤꯃꯠꯇ ꯊꯣꯛꯑꯝꯃꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯃꯥꯅ ꯇꯞꯅ ꯐꯥꯎꯖꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯐꯥꯎꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯁꯨꯛꯂꯥꯛ ꯂꯥꯛꯂꯒ ꯂꯪꯊꯣꯔꯛꯏ ꯍꯦꯂꯣꯏ ꯂꯥꯕ ꯁꯜꯂꯒ ꯇꯥꯏ ꯑꯩꯕꯨ ꯂꯪꯊꯣꯔꯛꯏꯅ ꯀꯅꯥꯅꯣ ꯀꯔꯝꯕ ꯁꯥꯔꯣꯏꯅꯣ ꯍꯦꯂꯣꯏ ꯂꯥꯕ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯉꯤ ꯂꯩꯔꯝꯂꯤꯕꯁꯦ ꯀꯣꯟꯊꯣꯡ ꯅꯥꯀꯟ ꯅꯥꯀꯟ ꯑꯅꯤꯗꯅꯤ ꯃꯈꯣꯏ ꯑꯅꯤ ꯁꯥꯔꯣꯏ ꯑꯅꯤ ꯍꯦꯂꯣꯏ ꯂꯥꯕ ꯁꯛꯇꯝꯁꯤꯡꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯃꯥꯡꯗ ꯑꯃꯨꯛꯀ ꯊꯦꯡꯅꯈꯤꯕ ꯑꯃꯨꯛꯇ ꯃꯥꯌꯣꯛꯅꯈꯤꯕ ꯁꯥꯔꯣꯏꯁꯤꯡꯁꯨ ꯅꯠꯇꯦ ꯍꯦꯂꯣꯏ ꯂꯥꯕ ꯑꯃꯨꯛꯀꯁꯨ ꯆꯪꯁꯤꯜꯂꯤ ꯃꯍꯥꯛꯁꯨ ꯂꯥꯟꯊꯦꯡꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯆꯪꯕꯅꯤ ꯑꯗꯨꯕꯨ ꯆꯪꯂꯨꯕ ꯈꯨꯗꯤꯡꯒꯤ ꯃꯥꯕꯨ ꯂꯥꯛꯑ ꯑꯗꯨꯝ ꯂꯪꯊꯣꯔꯛꯏ ꯍꯦꯂꯣꯏ ꯂꯥꯕ ꯆꯪꯕꯒꯤ ꯄꯥꯡꯒꯜ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯃꯍꯩꯗꯤ ꯋꯥꯠꯇꯕꯅꯤ ꯃꯃꯥꯡꯗꯕꯨꯗꯤ ꯃꯍꯥꯛꯀꯤ ꯃꯍꯩ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯁꯤ ꯌꯥꯝꯅ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯥꯔꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯃꯥꯅ ꯁꯥꯎꯅꯤꯡꯕ ꯍꯦꯟꯕꯗꯒꯤ ꯑꯩꯕꯨ ꯂꯥꯠꯂꯒ ꯂꯪꯊꯣꯔꯛꯏꯅꯦ ꯈꯪꯒꯅꯤ ꯅꯈꯣꯏ ꯑꯅꯤ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛꯇ ꯀꯣꯟꯊꯣꯡ ꯃꯈꯣꯡ ꯑꯁꯤꯗ ꯂꯥꯟꯊꯦꯡꯅꯔꯛꯏ ꯁꯥꯔꯣꯏ ꯑꯅꯤ ꯑꯁꯤꯅ ꯃꯥꯕꯨ ꯂꯥꯠꯂꯒ ꯂꯪꯊꯣꯛꯂꯝꯕ ꯑꯃꯗꯤ ꯅꯝꯂꯒ ꯊꯝꯒꯦ ꯀꯥꯏꯗꯨꯅ ꯈꯜꯂꯝꯕꯁꯦ ꯍꯟꯗꯛꯃꯛꯇꯤ ꯉꯝꯃꯛꯇ꯭ꯔꯦ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯛꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯝꯃꯤ ꯎꯠꯂꯝꯃꯤ ꯁꯥꯔꯣꯏ ꯑꯅꯤ ꯑꯁꯤ ꯀꯔꯤꯃꯠꯇ ꯂꯦꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯍꯦꯂꯣꯏ ꯂꯥꯕꯅ ꯍꯪꯉꯤ ꯅꯈꯣꯏ ꯀꯅꯥꯅꯣ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯑꯗꯨꯕꯨ ꯁꯥꯔꯣꯏ ꯑꯅꯤ ꯑꯁꯤ ꯁꯨꯈꯨꯝ ꯈꯨꯝꯗꯦ ꯍꯦꯂꯣꯏ ꯂꯥꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯃꯈꯣꯏ ꯑꯅꯤꯕꯨ ꯋꯥꯍꯜꯂꯒ ꯅꯝꯈꯥꯏꯔꯒ ꯆꯞꯈꯥꯏꯔꯒ ꯍꯪꯉꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯐꯪꯗꯦ ꯍꯦꯂꯣꯏ ꯂꯥꯕꯅ ꯐꯔꯦ ꯅꯈꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯩꯅ ꯐꯪꯍꯟꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯍꯩ ꯑꯃꯈꯛ ꯍꯦꯂꯣꯏ ꯂꯥꯕꯅ ꯁꯣꯟꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯁꯣꯟꯕ ꯅꯪꯍꯧꯗ꯭ꯔꯦ ꯁꯥꯔꯣꯏ ꯑꯅꯤꯁꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯃ ꯉꯥꯏꯔꯒ ꯐꯨꯠ ꯃꯥꯡꯈꯤꯔꯝꯃꯤ ꯃꯥꯡꯈꯤꯕꯗꯒꯤ ꯀꯗꯣꯝ ꯆꯠꯈꯤꯕꯅꯣ ꯀꯗꯥꯏ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕ ꯍꯦꯂꯣꯏ ꯂꯥꯕꯅ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯉꯁꯥꯏ ꯎꯅꯥ ꯃꯌꯨꯝ ꯑꯃ ꯄꯤꯔꯛꯈꯤꯕꯗꯣ ꯃꯗꯣ ꯅꯨꯄꯤꯗꯨꯅ ꯆꯥꯡ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯂꯤꯕꯅꯤ ꯃꯪꯂꯥꯟ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇꯦ ꯃꯪ ꯎꯅꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯐꯦ ꯈꯣꯏ ꯑꯋꯠ ꯈꯣꯏ ꯂꯥꯛꯄ
ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯦꯂꯣꯏ ꯂꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯗꯨꯕꯨ ꯆꯪꯗꯅꯕ ꯍꯥꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯄꯤꯔꯛꯂꯤꯕ ꯎꯅꯥ ꯃꯌꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯄꯥꯡꯒꯜ ꯈꯔ ꯁꯣꯏꯃꯅ ꯍꯦꯂꯣꯏ ꯂꯥꯕꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯛꯆꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯑꯃꯨꯛ ꯆꯠꯂꯛꯏ꯫ ꯆꯠꯂꯛꯄ ꯃꯇꯝꯗ ꯃꯊꯪ ꯃꯔꯤ ꯑꯗꯨꯝ ꯊꯣꯔꯛꯏ꯫ ꯊꯣꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯔꯣꯝꯗꯒꯤꯅꯤ꯫ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯒꯥꯏ ꯃꯆꯥ ꯑꯃ ꯊꯥꯔꯒ ꯎꯅꯥ ꯃꯌꯨꯝ ꯑꯗꯨ ꯊꯝꯂꯤ꯫ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯊꯣꯔꯛꯄꯁꯤꯡ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯟꯊꯦꯡꯅꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯅ ꯃꯥꯏꯊꯤꯕ ꯄꯤꯔꯦ꯫ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯈꯣꯏꯒꯤ ꯊꯣꯔꯛꯐꯝ ꯑꯁꯤꯗꯤ ꯆꯞ ꯆꯥꯅ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯥꯏꯊꯤꯕ ꯄꯤꯕ ꯂꯣꯏꯔꯕ ꯇꯨꯡ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯦꯕꯨꯗꯤ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯔꯣꯝꯗ ꯐꯦꯒꯤ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯦꯂꯣꯏ ꯂꯥꯕ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯍꯥꯛ ꯂꯦꯞꯂꯒ ꯃꯍꯥꯛꯅ ꯐꯦꯕꯨ ꯏꯪꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯐꯦ ꯃꯤꯀꯨꯞ ꯑꯁꯤ ꯇꯨꯝꯂꯤ꯫ ꯃꯪ ꯅꯨꯡꯉꯥꯏꯕ ꯃꯪꯒꯅꯤ, ꯃꯪꯗ ꯊꯨꯡꯅꯒꯗꯕ ꯅꯨꯄꯤ ꯎꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯃꯍꯥꯛꯁꯦ ꯈꯔ ꯉꯟꯅ ꯇꯨꯝꯃꯅꯤ꯫ ꯍꯟꯖꯤꯟ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯇꯞꯅ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯕꯨ ꯀꯧꯕ ꯃꯇꯝ ꯑꯁꯤꯗ ꯇꯥꯗꯕꯗꯒꯤ ꯍꯦꯂꯣꯏ ꯂꯥꯕ ꯇꯨꯃꯤꯟ ꯂꯩꯔꯦ꯫ ꯑꯣ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤ ꯃꯥꯜꯂꯦ, ꯑꯩ ꯃꯥꯕꯨ ꯍꯧꯗꯣꯛꯑꯔꯣꯏꯒꯦ꯫ ꯑꯗꯨꯕꯨ ꯐꯦꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯐꯦ ꯍꯧꯒꯠꯂꯛꯏ꯫ ꯐꯦ ꯍꯧꯒꯠꯂꯛꯄ ꯂꯦꯡꯕꯁꯦ ꯍꯦꯂꯣꯏ ꯂꯥꯕꯅ ꯎꯈ꯭ꯔꯦ꯫ ꯃꯁꯤ ꯎꯕꯗꯒꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯀꯩꯅꯣꯅꯦ, ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯀꯧꯔꯤꯕꯁꯤꯗꯤ ꯃꯥꯗꯤ ꯇꯨꯝꯁꯤꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗꯅ꯫ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕꯅꯤꯅꯦ꯫ ꯌꯦꯡꯒꯦ꯫ ꯍꯧꯒꯠꯈ꯭ꯔꯦ꯫ ꯀꯗꯣꯝ ꯆꯠꯄꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯕꯨ ꯂꯨꯝꯂꯒ ꯌꯦꯡꯅꯕ ꯇꯧꯔꯛꯏ꯫ ꯐꯦꯁꯦ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯂꯝꯕꯗ ꯃꯥꯒꯤ ꯃꯪꯗ ꯀꯔꯤꯃꯠꯇ ꯎꯗꯕꯖꯥꯠꯅꯤ꯫ ꯎꯗꯕꯗꯒꯤ ꯃꯍꯥꯛꯅ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯅ ꯁꯒꯥꯏ ꯁꯥꯔꯒ ꯊꯝꯂꯤꯕ ꯎꯅꯥ ꯃꯌꯨꯝ ꯑꯁꯤ ꯃꯁꯤꯕꯨ ꯁꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯊꯣꯛꯂꯛꯄꯅꯤ꯫ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯦ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯒꯦ, ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯗ꯭ꯔꯦ꯫ ꯂꯨꯝꯂꯒ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ꯫ ꯑꯇꯣꯞꯄ ꯁꯔꯣꯏꯅ ꯀꯧꯊꯣꯛꯂꯤꯕ꯭ꯔꯥ? ꯉꯁꯤ ꯁꯔꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯏ ꯀꯣꯟꯊꯣꯡ ꯂꯩꯔꯝꯃꯤ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯑꯇꯣꯞꯄ ꯁꯔꯣꯏꯁꯦ ꯃꯥꯕꯨ ꯀꯧꯕꯔꯝꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯤꯡꯅꯕꯁꯤ ꯂꯩꯕꯗꯒꯤ ꯐꯦꯁꯦ ꯍꯦꯂꯣꯏ ꯂꯥꯕꯅ ꯂꯨꯝꯂꯒ ꯌꯦꯡꯉꯤ꯫ ꯐꯦ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯆꯪꯈꯤꯕꯗꯨꯅ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯗꯨ ꯌꯧꯈ꯭ꯔꯦ꯫ ꯁꯪꯒꯣꯏꯗꯨ ꯌꯧꯈꯤꯕꯗꯒꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯂꯣꯟꯅ ꯂꯨꯝꯂꯒ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯐꯦꯅ ꯁꯒꯥꯏ ꯑꯃ ꯁꯥꯔꯒ ꯊꯝꯂꯤꯕ ꯎꯅꯥ ꯃꯌꯨꯝ ꯑꯁꯤ ꯃꯥꯅꯕꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯏꯪꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯎꯅꯥ ꯃꯌꯨꯝꯁꯤꯕꯨ ꯊꯝꯕ ꯁꯣꯏꯔꯤꯕ꯭ꯔꯥ ꯁꯤꯕꯣ? ꯑꯩ ꯐꯖꯅꯗꯤ ꯊꯝꯕꯅꯤꯁꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗꯗꯤ ꯀꯔꯤꯃꯠꯇ ꯎꯗꯦꯁꯦ꯫ ꯍꯟꯗꯛ ꯑꯃꯨꯛꯇꯒꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯥꯏꯀꯩ ꯑꯃ ꯁꯦꯝꯂꯒ ꯎꯅꯥ ꯃꯌꯨꯝ ꯑꯗꯨ ꯊꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯐꯦꯁꯦ ꯃꯥꯒꯤ ꯐꯃꯨꯡ ꯇꯝꯅ ꯇꯨꯝꯅꯕ ꯆꯠꯂꯛꯏ꯫ ꯍꯦꯂꯣꯏ ꯂꯥꯕ ꯃꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯁꯪꯒꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯩꯅꯣꯝꯃ ꯂꯩꯕ, ꯑꯩꯅ ꯆꯤꯡꯅꯕ ꯀꯩꯅꯣꯝꯃ ꯂꯩꯔꯦ꯫ ꯐꯦ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯈ꯭ꯔꯦ꯫ ꯍꯦꯂꯣꯏ ꯂꯥꯕ ꯃꯥ ꯂꯥꯛꯏ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯈꯪꯍꯜꯂꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯏꯪꯅ ꯇꯞꯅ ꯊꯣꯛꯈ꯭ꯔꯒ ꯁꯪꯒꯣꯏ ꯑꯗꯨꯗ ꯐꯦꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯝꯈꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤꯅ ꯌꯦꯡꯕ ꯆꯠꯂꯛꯏ꯫ ꯑꯁꯨꯝ ꯆꯠꯂꯛꯄꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯄꯣꯠꯁꯛ ꯑꯗꯨ ꯎꯔꯔꯦ꯫ ꯄꯣꯠꯁꯛ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯍꯦꯂꯣꯏ ꯂꯥꯕꯗꯤ ꯂꯥꯏꯅꯤꯅ ꯑꯗꯨꯝ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯉꯤ꯫ ꯉꯁꯥꯏ ꯃꯈꯩ ꯀꯣꯟꯊꯣꯡꯗ ꯃꯉꯣꯟꯗ ꯑꯌꯦꯠꯄ ꯀꯌꯥ ꯑꯃ ꯄꯤꯔꯤꯕ, ꯃꯉꯣꯟꯗ ꯂꯥꯟꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗꯤ ꯃꯁꯤꯒꯤ ꯎꯅꯥ ꯃꯌꯨꯝꯁꯤꯗꯒꯤ ꯊꯣꯔꯛꯄꯅꯤꯗꯅ꯫ ꯑꯗꯨꯒ ꯐꯦꯅ ꯀꯔꯝꯅ ꯊꯝꯂꯤꯕ, ꯀꯔꯝꯅ ꯄꯥꯏꯔꯤꯕ, ꯃꯥꯁꯤꯕꯨ ꯇꯣꯉꯥꯟꯅ ꯑꯇꯣꯞꯄ ꯂꯥꯏ ꯁꯥꯟꯅꯕ꯭ꯔꯥ? ꯋꯥꯈꯜ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯆꯤꯡꯅꯕ ꯌꯥꯝꯅ ꯐꯥꯎꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯎꯅꯥ ꯃꯌꯨꯝ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯍꯥꯡꯗꯣꯛꯂꯨꯔꯦ꯫ ꯃꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗꯒꯤ ꯃꯁꯤꯡ ꯃꯔꯛ ꯅꯥꯏꯗꯅ ꯁꯔꯣꯏ ꯀꯌꯥ ꯑꯃ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯦꯂꯣꯏ ꯂꯥꯕꯁꯦ ꯍꯦꯛꯇ ꯅꯝꯈꯤꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯝꯁꯤꯜꯂꯛꯄꯁꯤꯗ ꯍꯦꯛꯇ ꯃꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯃꯥꯌꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯍꯟꯗꯛꯃꯛꯇꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯃꯤ ꯊꯣꯔꯛꯂꯤꯕ, ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕꯗꯤ ꯑꯣꯏꯗꯦ꯫ ꯍꯦꯂꯣꯏ ꯂꯥꯕꯕꯨ ꯆꯠꯈꯤꯅꯕ, ꯃꯥꯕꯨ ꯀꯤꯅꯕ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯐꯠꯇꯕ ꯁꯔꯣꯏ ꯃꯌꯥꯝ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕꯒ ꯍꯦꯛꯇ ꯂꯥꯟꯊꯦꯡꯅꯔꯛꯏ꯫ ꯃꯌꯥꯝꯅꯁꯨ ꯃꯥꯌꯣꯛꯅꯕꯗ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅꯗꯤ ꯍꯦꯂꯣꯏ ꯂꯥꯕꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯍꯦꯂꯣꯏ ꯂꯥꯕꯅ ꯍꯟꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯑꯋꯥꯕ ꯇꯥꯍꯜꯂꯝꯃꯤ꯫ ꯏꯔꯣꯏ ꯂꯣꯏꯕ ꯁꯔꯣꯏ ꯑꯁꯤꯕꯨꯅꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ꯫ ꯃꯍꯥꯛꯇꯤ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯇꯩꯕꯨꯗꯤ ꯄꯨꯟꯅ ꯃꯥꯡꯈ꯭ꯔꯦ꯫
ꯑꯔꯣꯏꯕ ꯁꯔꯣꯏ ꯑꯁꯤꯕꯨꯗꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯐꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯍꯜꯂꯝꯗꯦ꯫ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯃ ꯉꯥꯏꯔꯒ ꯑꯇꯩ ꯅꯝꯕ ꯃꯇꯝ ꯑꯁꯤꯗ ꯑꯔꯣꯏꯕꯒꯤ ꯁꯔꯣꯏ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯐꯥꯏ꯫ ꯃꯍꯥꯛꯇꯤ ꯂꯥꯏ ꯑꯣꯏꯕꯅꯤꯅ ꯑꯔꯣꯏꯕꯗ ꯁꯔꯣꯏ ꯀꯔꯝꯕ ꯑꯣꯏ ꯍꯥꯏꯕꯁꯨ ꯃꯥꯅ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯔꯣꯏꯕ ꯁꯔꯣꯏ ꯑꯁꯤ ꯃꯥꯅ ꯐꯥꯈ꯭ꯔꯦ꯫ ꯑꯇꯩ ꯁꯔꯣꯏꯗꯤ ꯄꯨꯟꯅ ꯃꯥꯡꯈ꯭ꯔꯦ꯫ ꯐꯥꯔꯕ ꯃꯇꯨꯡ ꯍꯦꯂꯣꯏ ꯂꯥꯕꯅ "ꯅꯈꯣꯏ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ꯫ ꯁꯔꯣꯏ ꯑꯁꯤ ꯁꯨꯈꯨꯝ ꯈꯨꯝꯗꯦ꯫ ꯃꯁꯥ ꯑꯁꯤ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯕꯨ ꯀꯟꯅ ꯐꯥꯈꯤꯕꯅ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ, ꯌꯥꯝꯅ ꯑꯣꯠꯂꯤ꯫ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯕꯗꯒꯤ ꯁꯔꯣꯏ ꯑꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯍꯥꯛꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯗꯣꯔꯛꯏ꯫ "ꯑꯩ ꯈꯨꯜ 3 ꯂꯥꯜꯂꯒ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗꯤ ꯆꯤꯡꯌꯥꯗꯅꯤ꯫ ꯆꯤꯡꯌꯥꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯂꯩꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯊꯥꯔꯛꯄꯅꯤ." ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯍꯦꯂꯣꯏ ꯂꯥꯕꯅ "ꯂꯥꯏꯔꯦꯝꯕꯤ? ꯀꯔꯝꯕ ꯂꯥꯏꯔꯦꯝꯕꯤ? ꯂꯥꯎ, ꯑꯩꯒ ꯆꯠꯁꯤ, ꯑꯩꯒ ꯌꯦꯡꯉꯨꯁꯤ ꯂꯥꯎ." ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯂꯥꯕꯅ ꯁꯔꯣꯏ ꯑꯁꯤ ꯐꯥꯔꯒ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯈꯨꯜ 4 ꯑꯁꯤ ꯂꯥꯜꯂꯒ ꯂꯥꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯆꯤꯡꯌꯥꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯂꯩꯕ, ꯃꯈꯣꯏ ꯁꯔꯣꯏꯁꯤꯡ ꯑꯁꯤꯅ ꯆꯤꯡꯌꯥꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯦꯂꯣꯏ ꯂꯥꯕꯅ ꯈꯪꯂꯔꯦ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯥꯅ ꯂꯣꯏꯅ ꯈꯪꯂꯕ ꯇꯨꯡꯗꯗꯤ, "ꯑꯣ, ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗꯅ꯫ ꯐꯔꯦ, ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯟꯕꯤꯔꯕꯅꯤ꯫ ꯅꯍꯥꯛ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯋꯥ ꯑꯃ ꯇꯝꯃꯨ꯫ ꯍꯦꯂꯣꯏ ꯂꯥꯕꯅ ꯅꯪꯕꯨ ꯀꯟꯕꯤꯔꯛꯏ ꯍꯥꯏꯌꯨ꯫ ꯅꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯣꯝꯗ ꯂꯥꯛꯄ ꯇꯥꯔꯕ, ꯃꯥꯒꯤ ꯁꯔꯣꯏꯁꯤꯡ ꯊꯥꯔꯛꯄ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯌꯨ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯀꯣꯏꯕꯁꯤꯡ ꯑꯗꯣ ꯁꯨꯝꯅꯩ ꯅꯩꯒꯅꯤ ꯍꯥꯏꯌꯨ꯫ ꯆꯠꯂꯣ, ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯈꯔ ꯇꯝꯃꯨ." ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯒ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯥꯕꯨ ꯊꯥꯗꯣꯔꯛꯏ꯫ ꯍꯦꯂꯣꯏ ꯂꯥꯕꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯈ꯭ꯔꯦ: ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯐꯦꯕꯨ ꯆꯦꯟꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯐꯦꯁꯤ ꯋꯥꯈꯜ ꯑꯃ ꯇꯧꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯑꯩꯅ ꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ꯫ ꯑꯁꯣꯝꯗꯗꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯊꯥꯈꯤꯕ ꯁꯔꯣꯏꯁꯤꯡ, ꯎꯅꯥ ꯃꯌꯣꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯔꯔꯦ꯫ "ꯍꯦꯂꯣꯏ ꯂꯥꯕ, ꯀꯌꯥꯝ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯍꯦꯂꯣꯏ ꯂꯥꯕ! ꯑꯩꯕꯨ ꯅꯪꯅ ꯁꯤꯡꯅꯔꯕ? ꯈꯪꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯉꯝꯂꯦ ꯐꯦꯁꯦ ꯅꯪꯅ ꯉꯥꯛꯑꯣ꯫ ꯑꯗꯨꯒ ꯑꯩꯅ ꯉꯝꯂꯦ ꯇꯥꯏꯕꯪ ꯃꯤ ꯐꯦꯁꯦ ꯑꯩꯅ ꯃꯥꯕꯨ ꯆꯦꯟꯒꯅꯤ, ꯑꯩꯅ ꯃꯥꯕꯨ ꯄꯨꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ꯫ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ." ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ꯫ "ꯍꯌꯦꯡ ꯃꯈꯥ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯍꯌꯦꯡꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯜꯂꯕ ꯑꯣꯏꯒꯗꯣꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫